Matamgi Manipuri Wari channel asibu tabiriba khwai pumnamakpu taramna uppaga loinana ikoknona kurumjari. Ngasi muktaminarasi Chanu Lembi manga suba tangka. Numidang waramgi pung mga makai mukta silakle Lembi garage tagi gari do intoktuna tuminna thoki getawi. Purnimana. Hey, kai dino? Kai chat ke habano? As pele pot he. Kai no pele haidia. Horen na pala aga. Numidang waram da sathu e haidana hala aga phubi bada siba tare ne nangbo. Sai se on thok na su chabani. Gyan ta mandi da ko imagi be manang se. Phat halakani. Ai chale. Hai, chatkino di chatkino. Numidang waram sida natrabadi atai matam leitabro. Nupi ne nang se, nupi. Mama mapa na waraktaba koi tha thaba macha masu dongna. Ai khoi si yolage haibro, lekai mamang sida. As, yare ma, nganghauro. Asi hairam laga prapro gari do intoktuna chatki. Ha, onthok na gyan takidreda ko ibe manang se. Somda su chanbi dressing table mamangda kanna keri. Hathu mapi marol sa chanba loiraga pondo amuk metli. Teleibana. Kaino su amna keri sina numidang waram sida. Photo nang gai ro. Lao selfie tok silo. As yambua. Kaino mu pere sina. Ai asai phaw da phat chatluge thuna halake ba. Imala agadine ai tuition sake habiyo ba ko. Kanaga nupaga natro. As kai digi nupano nahan gi imanabi lembi dugane. O nahan gi duga. Zanbi nokmi mabung da konsili. Ko yambua imada haidokano ba. Exam haidokpagi hauji kaino macha sena mana lobula ke hairakpai ni ba. Ko yambua teleiba machanupi da yengduna noklai. Ima su chamber da chatki baba su na duty da khar thengakani. Fare chathoro nangsu. Chanbi nokmi tawduna mamita maskara muksangi. Yambua nang siamna phaiye. Teleiba su nokmi machanupi da yenglamlaga. Numidang waram sida ichal su gyan yamna tai. Asi haram laga teleiba thongdu mapandagi lonsinduna thanami. Imada haidokpiganu chalukhige kaina. Pharai ni si werde. Sambi pring chongduna kablai. Yambu thong hang haibane. Yambu thong hang wairaga. Ai karan tonglo anga ai chak thonguge. Mama ju baba ju thengakani. Pela pot ni ta. Doctor amaga advocate amaga hi macha oirubasti ba. Ichal nupi ne marol ama heroine sarakpane. Somdana aina khuire leire tawrise. Mathangi nongalakpagi ayukni college ki lampakta teleibaga chanuga phamduna wari sari. Oi, nang ai nusibro. Chanu noglai. Oi kaina nuside. Nuside seng hayo. Narol chomo. Yambung wa ma haige. Teleiba phuk hagotuna chatkige tawi soksinaduna. Nusidraga garigi yambung korino. Korkono taningde. Teleibagi khudang paiduna khami. As nusieba. Ado sumaina yamna de hangjalakano ba. Yam ikaiba yambung. Ado yambung. Teleiba chanu da nusine yengduna harai. Ado kaidoroba. Ibani yek manaramadi. Manipur da lakpo su kuidri aduga nangdi yek yamda khangina kamai tawri jano kamai khangino khangdrodi kainu aisu maite nupi ne maite khoigi chatnabidi yek salai sagai mana balongna bayade phatte hari dudi yambo o nangna khuman aina mangang ne aseng bagiro yambo adudi khoibani kaina roi ko kaina roi ado ibani yek manaramadi nang aibu thadokadro sengna khumo chanu aigidi babana pumnamakne imasu ipasune babagi ningba kaigadabu oiradi
ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯌꯥꯝꯕꯨꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯑꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯌꯦꯡ ꯇꯥꯈꯤꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯅ ꯌꯦꯛ ꯃꯥꯟꯅꯔꯝꯗꯨꯅ ꯂꯧꯅ ꯂꯩꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯝꯕꯨꯡ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯜꯂꯣꯏꯗ ꯇꯦꯂꯩꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯅꯨ ꯏꯕꯥꯅꯤ ꯌꯦꯛ ꯃꯥꯟꯅꯩꯌꯦ ꯆꯅꯨ ꯇꯦꯂꯩꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯟꯊꯔꯛꯏ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯇꯦꯂꯩꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯛꯏ ꯌꯥꯝꯕꯨꯡ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯕꯕꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯕꯕꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯁꯨ ꯅꯨꯄꯥ ꯏꯊꯟꯇꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯅꯊꯟꯇ ꯏꯕꯥꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯅꯔꯁꯤ ꯆꯅꯨ ꯅꯪꯒꯤꯁꯨ ꯑꯐꯕ ꯇꯟꯖꯥ ꯂꯥꯛꯈꯤꯅꯤ ꯆꯅꯨ ꯍꯦꯟꯅ ꯀꯞꯂꯛꯏ ꯑꯩꯗꯤ ꯕꯕꯥꯁꯨ ꯅꯨꯡꯁꯤ ꯌꯥꯝꯕꯨꯡꯁꯨ ꯅꯨꯡꯁꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯝꯕꯨꯡ ꯇꯦꯂꯩꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯌꯥꯝꯕꯨꯡ ꯑꯩ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏ ꯁꯤꯗꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯗꯕꯒꯁꯨ ꯁꯥꯔꯤ ꯁꯤ ꯅꯨꯄꯤꯁꯦ ꯑꯁ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯆꯤꯡ ꯂꯥꯎꯒꯩ ꯅꯨꯡꯁꯤꯔꯤꯁꯦ ꯑꯁ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇꯧꯔꯦꯗ ꯑꯩꯗꯤ ꯊꯃꯣꯏꯁꯤꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦꯗ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯒꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯀꯦ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯂꯥꯛꯅꯒꯦꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤ ꯃꯉꯥꯏꯔꯦ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯂꯤꯕ ꯏꯆꯥ ꯊꯣꯏꯕꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯊꯣꯡ ꯌꯨꯝꯗꯨꯗ ꯆꯠꯂꯨꯁꯤꯔꯥ ꯆꯅꯨ ꯏꯉꯛ ꯉꯛꯏ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯑꯁꯦꯡꯕꯒꯤꯔꯣ ꯕꯕꯥ ꯅꯍꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯂꯩꯔꯛꯇꯣ ꯐꯥꯎꯗꯨꯅ ꯍꯜꯂꯛꯄꯅꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯃꯇꯝꯗꯨꯗ ꯂꯩꯍꯧꯕ ꯌꯨꯝꯒ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯅꯧꯕ ꯕꯤꯜꯗꯤꯡꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯏꯍꯦ ꯅꯣꯏ ꯀꯀꯥ ꯋꯥꯡꯂꯦꯟ ꯍꯣꯏꯅꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯥꯜꯂꯤ ꯀꯀꯥꯗꯨꯁꯨ ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯕꯕꯥꯅ ꯀꯧꯁꯨ ꯀꯧꯔꯨꯗ꯭ꯔꯦ ꯏꯆꯥ ꯄꯨꯔꯒ ꯆꯠꯄꯗ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒꯦꯅ ꯈꯜꯂꯦ ꯅꯪ ꯀꯀꯥꯗꯣ ꯏꯆꯥꯒꯁꯨ ꯈꯪꯅꯍꯟꯅꯤꯡꯉꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯀꯀꯥꯗꯤ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯔꯅꯤꯗ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯀ꯭ꯋꯥꯔꯇꯔꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯁꯤꯕ ꯕꯕꯥꯁꯨ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯆꯥꯎꯔꯕꯅꯤ나 ꯏꯆꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯕꯕꯥꯅꯁꯨ ꯈꯪꯅ ꯊꯝꯕꯤꯔꯝꯒꯦ ꯈꯪꯍꯜꯂꯝꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯔꯥꯎ ꯂꯣꯏꯅꯈꯤꯕ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯅꯣꯡꯌꯤꯟꯅ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯆꯅꯨ ꯃꯃꯥꯒꯤ ꯅꯥꯀꯣꯡꯗ ꯆꯦꯔꯣꯜ ꯇꯧꯗꯨꯅ ꯃꯃꯥ ꯕꯕꯥꯗ ꯑꯩ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯌꯣ ꯁꯅꯥꯊꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ ꯍꯥꯏꯒꯦ ꯆꯅꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯀꯣꯜꯂꯒ ꯇꯨꯝꯁꯤꯟꯅꯩ ꯑꯃꯨꯛꯁꯨ ꯅꯥꯈꯣꯛꯁꯟꯅꯩ ꯅꯣꯡꯌꯤꯟꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯂꯛꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯇꯨꯝꯃꯕꯅꯦ ꯁꯅꯥꯊꯣꯏ ꯈꯪꯗꯦ ꯇꯨꯝꯃꯦꯌꯦ ꯇꯥꯃꯣ ꯐꯔꯦ ꯃꯥ ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯁ꯭ꯋꯥꯏꯗ ꯂꯪꯊꯣꯛꯑꯝꯃꯣ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯀꯣꯏꯕꯁꯨ ꯆꯠꯂꯨꯁꯤ ꯅꯣꯡꯌꯤꯟꯅ ꯁꯅꯥꯊꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯁꯅꯥꯊꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯡꯌꯤꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯁꯤꯟꯅꯩ ꯆꯅꯨ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯕꯕꯥ ꯀꯧꯗꯨꯅ ꯀꯞꯂꯛꯏ ꯁꯅꯥꯊꯣꯏꯅ ꯍꯩꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯇꯨꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯆꯅꯨ ꯀꯟꯅ ꯀꯞꯂꯛꯏ ꯇꯨꯝꯗꯦ ꯇꯨꯝꯁꯤꯟꯅꯕꯅꯦ ꯅꯣꯡꯌꯤꯟ ꯃꯆꯥꯕꯨ ꯄꯝꯈꯠꯂꯒ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯣꯏ ꯑꯩ ꯍꯨꯟꯇꯣꯛꯑꯝꯃꯒ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯁꯅꯥꯊꯣꯏꯅ ꯇꯥꯃꯣ ꯆꯠꯂꯁꯤꯔꯥ ꯊꯦꯡꯉꯤ ꯑꯩꯈꯣꯏ ꯆꯅꯨ ꯊꯣꯏꯕꯤꯁꯦ ꯌꯨꯝ ꯁꯪꯍꯧꯔꯁꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯆꯅꯨ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯀꯞꯂꯛꯏ ꯅꯣꯡꯌꯤꯟꯅ ꯆꯠꯂꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯍꯨꯟꯇꯣꯛꯑꯝꯃꯒ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯅꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯃꯃꯥ ꯀꯧꯗꯨꯅ ꯆꯅꯨ ꯍꯦꯟꯅ ꯀꯞꯂꯛꯏ ꯁꯅꯥꯊꯣꯏꯅ
Anamna marol lama kalliba masigi angang sidiba lao lao mama poragi lao adugane mathakta karusi lao Chanu kaplambadu makhut macha duna mapi tithoklaga Star yengbaro mama Sana thoina Star yengbani Chanu mamagi nanganda pobiyo haiduna makhut macha do tingthurai Sana thoisu machabu pamkhatuna maraibakta nungsina chuppi aduga machabu pobiri Nongyinna akhoi thoibise ngorok hek ngauradana jimbal sana piktak tauradana aigi ichane haibada onthok na nungsikre he hayeng lesabi pharaga nupa loina ngongna doini ai logdana masak phajari ne hayeng ase nupa mayam do hainau ken badongna putu putu ken doini e nang loradi irang di kandori aibu yamna irang tobagi type ho tamo loradi angang se manam kandana ne wa ngangandabi oirani aibu loradi phaine magul ama lei kaina haine duni ne mina leire yam leire magun yam leire ho sakthi ba haisini sakthi bo sidi nongyin sana thoibu maning lomdagi konsilai Thirasu magul amadi leire sidi Chanu makhut macha duna mapagi mamai duda sei makok tuna mamagi na hongdagi lithoraklaga Papa ai sor phulle ai sire Sana thoina ha isa ke dorage Nongyin machabu mamai dunan thabiduna Isa thoibia papa sorry as Tamona nungsina konbibaga amate he pamjadre isa haga loina sor phundana siba tare tawrise Nongyinna magi loina bibo haiphet yengladuna masidi ba Chanu mamit mamai do mapina pum chotli wa dingangde ungduna lei Nongyin masagi lengjumda nomduna Isa thoibia kaidorage jabo Chanu gyan khanglak lai Konjel thokna hi kaplai Baba turelgi isingdi hanggatnak chinde haina badaine makha thabana mathak thongba singbu nungsibadagi mathak thongbana makha thaba singbu nungsibana heli baba na yam toina haikibado laliko aigi imana nongmuta aibu nungsibiramgadra aibu mikup amata oirabasu imana aibu nungsibiramgadra khoi mase yamna phatte mabuk yamna phatte ko baba thamo yamna kalliko Nongyinsu machagi mataudo ubada kaplai Isa thoibi baba leiri sidi isagi kari watlage ne Chanu mapi taithokduna mapagi lengjumda konsinjaduna kaplai Wate aigi karimta wate baba nang kapkanu ai lale ai hengi sumaina haijararoi baba ai lale ba Mathangi nongalakpagi ayukni Nongyin machanupiga loinana haukraba nungsiba thogdoktana yomduna lehauraba matang kuina thadoktuna nathaiduna thambiramlaba makhogi yumduda lakli thongal mapa hek yorokpaga Nongyin garigi thongnaudagi makokto lithoktuna Wanglen su kuina urudraba mapanthogi macha amadi mayamba Nongyinbu ubada mapi ira chenduna Ngahak muna yengduna amana amada wa amata ngangnadana yengduna leinei Nongyinna Wanglen tamo sabu masak khangdrubro Wanglen su Nongyinda konsinduna kablai Kamdaurige tamocha noy amuk chakhruganuko Chatlaroyi punsigi oina mafamsida halabane Wanglen mayamagi wado tabada haraumunduna noglai Mamai mamito kore leituna yengli Tamocha aina naunupido amukta kauthorake mai kari kara oknaba Ngaiko gari de nupi macha ama phamlise kana mali yengo Wanglen ngahak muna yengduna Kanano sibo Nacha nupi thoibine Ha isa sanuni dana isa dile sabi phare udaba kuman kibanara kaino Isa thoibise yamna phajaramle
Icha leisabi pharamledana. Nongyin machanupibu kumtharao haiduna makhutna ingit piduna kauri. Bema, nang kaka Wanglen ne. Se kaka Wanglen da khuramo. Chanu su harau mankiduna makura da makong sokna khurami. Kaka Wanglen na. Icha di chauramledana pura leisabi dabal. Kai janinge chabo. Lao kaka ga dukan chaluse. Nongyin na. Haima ngaiko ne noibo yorokpada ngairi. Kaino tamosa ngak ngabiramo. Mi ipai cha wari ngak sanabasida onthokna yekreda. Makoi ahum harau wawa nokminai. Wanglen na makhut samduna macha Chanu ga dukan chaminaki. Nongyin su mafamduda gari do aduma khamlamlaga makoigi matang kuina thadokluraba hanagi yumduda yengduna changlai. Mi leinadaba yum orabasu gate cholonduna ningthijana phajana thambirami. Gate mapa yoksilakpada nupi amana mayumdugi gate tuda makhut sokna maraiba katlaga kaptuna lerami. Icha thoibi tamo nakhoina warauduna nathaiduna chatkraba aigi punsina ngasi su nakhoibu lakpa ngairi. Icha thoibi icha di chauramlani. Kumon khuding lakpada imana icha thoibi chauramlani khanduna icha gi leijaba sena chanaba firol singse adumak icha di imagi thamoi masak khangbiraroiko. Nongyin nupidu uraga chingnaba sumhelai ngak tumina leptuna lerambadagi yam saungna. Nang amuk mafamsida. Sanathoi matang kuina urudraba mapuroibudu ubada harau manduna noglai amuksu mapidu taithoklaga kapning tawduna mapuroibigi manakta changchinjabasu ngamjada. Tamo ipai chabu otkadaba kari amu watli. Haujikti nangi punsiga ipai chagi punsiga lambi pundre. Pamjana chatkiba lambiduda napuroibigi seba matom lomna tawduna laibok phabi oyo. Nakok phabu chiktana nungaina panbu oyuko Sanathoi. Sanathoi su kapli. Tamo Nongyin su Sanathoi ukhiba tare haiduna tuminna mapido taithoklaga pakum amata piramdana mafamdudagi mamai leituna chatki. Gari thaudoktuna machanupibu thirakli. Chanu makura Wanglenga mayumromda halakpada mapa leramdabadu ubada ingak ngai. Kaka akhoi babadi yumlomdaga changlamdau male. Lao changasi chathoibi. Ngasidi soibumda phajana irolaga nga ama tawraga yen thongba amaga charasine ko. Hoi kaka aidi tinbu yotleda. Makuraga machanupiga do wari sadana nok tuna lakminari. Wanglen wangang nangangna makhutuna yum amada thillaga. Tu asina nogi yum. Ichadi kauramlani. Matamduda ichadi sahi 3 muktang phada ngairiban. Kaka asida nupi ama kaplibasibu kanano. Wanglen onthoktuna yenglubada sauningbana masado thak ni. Angaubini swaida hek laaga sumaina tawlerabani. Masaksu phajei masasu nali yam naha oina ngawi nungaiti ko kaka. Masaga mata leitrajaro magisibo. Aigi imaga oiramladi aina mapangane sungtok thoalo nungsina phajana yingchinbigadabani. Chanu makuraga wari saduna imungda changlai. Wanglen magi loinabi Damayanti dasu masasingdasu masene haiduna masak takli. Damayantina Chanubu makokta nanthabiduna ichadi pura leisabi pharedana. Tu ase nanaw nupini khara ngangamo Facebook ka kari noigi class o gang haibra aduda dum ngawraga leirabani. Sinthoina kaino ima class o clan haibane class o gang haibanate. Chanuna nanaw game da sum toroga ledi yaroi ko. Sinthoina lariksu dum paiba che akhoi mane hek changlakpa ai check torokpa matamsina ne aina clan war kana janglingai lut chatlamdai gumba hekta taba akhoi maje phargam chin tadro du de ado che nangse kuine uruda beira khangde che se yam phajei. Wanglena amu asi yenguni asigi wangang khonda sibu karinoba aigi khutumse amumuk chadoise
Nangi adudani. Ikaidro. Nachegi mamangsida nangbo. Ikai bidena. Akhoi di kadobagi ikai duba. Adu che. Nang Facebook da Chanu Lembi hairaga hangbra. Hangi. As che. Nangi photo do light am yami. Kamai torino dubo. Fake account ama hanglaba che hane hekta thokli. Minga like tawigi. Ado. Che bani su selfie da tawse. Santai. Chanu gi lengjumda konsindana machin ga tumthoktuna photo namli. Ai sorel di photo ama upload tawge che ga namina bataradi ai gi light yamani. Wanglena amu pele da ko saita. Asina bo hayang doctor oini. Damyantina amu ko mana doctor oiraga casualty da taradi Facebook to moi hapnaba haidana selfie to leiduba sumaina ICU da taraga na geng gi war operation theater manungdana Facebook pai leithokidana pharak tani da moi baba Chanu noglei idumsa adomaina so habinuda Sinthoina adune khara ngangamo cheche Wanglena Sumangda mi ama kobagi khonjel ta bema noi baba chawmali lao ipai cha tho si lao ba chawno ubada ne harau janaba mama nang chak thong patlo thengkhre matam se Wanglen su macha nupi ga loina na thongmina rei tamocha kaino khoi kauri du bo changu ka dorge nayum na tadongna yengo tamocha nacha nupi Sinthoini amuk toy ba khatpada lore tamona khara ngangbiramo Sinthoina bacho ai kisum tawdi ko nongyinna icha tombe ngausina ba yade ko asumna wari sa duna imungda changlei Chanuna baba nang asagi kai de mangluino asoi phawbuda thoubani nachin nanaw nadom chaga gari wari saraba thabo ingkhang tawribro khara yakson birucho baba se kaka ga ngak wari sage Chanu ga Sinthoi kasu kadagi thokraba matungda nongyin masada tuphak tupa ichan chanduna wadi ngangdana ungduna phamlaga lei tamocha kaidorage nongyin ngak ungduna lei sor sangna honthaduna manaw nupa Wanglengi makut paisinduna hairei Wanglen karigumba aina hayeng mafam matam chaduna leikidaba thoklabasu thoibi se nang makki hek pokjabana chani khanduna warak watembira upo as kaino tamocha onto po wangakta haidida natei mado masai thongal no pada thinaram tamocha nanaw no pina haibadasu itei mado hek thongal sida laaga tamocha gi gate sida laibak katlaga kaptuna hek chatki hai aisu hujikta thinaramine tamocha to usida Wangle Magi warise masinine punsi khongchat haibado mathwaina pamna masana yana chasakhiba lambini masu laibok phaba haibado ojusana somdana lembina akhoi baba dema makhagi kada tv yengobane kaidoragi chathoi as ichathoi ga korokanuda ore haujikan gi thoi haiba mingse aidi ore Facebook dasu COC dasu Twitter dasu thoi gi thoi ngakta thoi ko mi sina mahele masak thiba lembi ko wanang sina su mahele gyan ta daba nupa macha dongna adum ngoksinaraga leiradana ima aigi handaki 12 exam se haidopaga aigi bullet am lebiyo ihe nangmu mayam khwaidongna nupi macha ama oibigi ima phiro lebiyo Gari makta lebiyo haibasu Activa Dayora ama lebiyo hayudana as ima nupi ne na thut chingkhatana kaptana lebdo amado yam hainade fajana haibada yaraktradi ba pop thajinba fajana naigadaba mi phuna baduni ne nangna naiba hairise Lembi nok tuna khumlai oh ima handak aina nupi ma phuge khalli nupa adudi imanabigi mabungne thabirani madugi nupidugi haktaktane imanabigi mabungduna ingonda charakpai wanida
Namaanabigi mabungduna mathong marang chadana nangonda hekta ngangba yabro nangna kaino amadi soidana tawrangani aidi adu da khangde madugi nupido yam lemjabi sai khuppak sinangtang napke khalliye hai tawnu adumaina tawnu koi cha thoi adumaina tawraga kadaidagi gari leningdoino adudani napana thina purise gyan su lai mata de da ko imagi be manangse matang asida ngasi ko ina di mayam pumnamakpu amuka hana khurumjari